Lakhipuronline puthokchaba March ki tang 18 yumsakaisa numit ki Khomjinba Pao tabirase. Ahanbada maroiba pao. Kha Krishnapurda thokiba mai chakpagi thodokta thaugi tanker ama maina tumna chakre. Naharol Writers Forum Baskandi ki 19 suba chahi gi mifamlen March ki tang 19 da pangthoklagani. Manipurda BJP na chahi mari lengak dakpagi thorongga mari lenana Jiribamda social service pangthokre. Chaliba chahi sigi oina NEET parikha amukak tamak lauragani haina kendra gi mahimasingi mantrina phongdokre. Amasung COVID laichad asina haukiba pung 20 da Assam amasung Manipurda sikhibagi pau leite. Haujik mapung iba pau tabirase. Sonai constituency ki manung chanbada Kha Krishnapurda ngarang sandhya matung pung 6 makhairom tarakpa aduaida workshop amak maina chakpagi thodokta thaugi tanker ama aduga car amaga maina tumna chakre hairi laikai gi miyam amasung fire brigade ki matengna maihau langpok adu makhata na sandorokpa thingki Silchar Aizol National Highway lambi gi manakta thokiba thodok aduda yuma masu maina tumna chakhi hairi Naharol Writers Forum Baskandi gi 19 suba chahi gi mifamlen Lagliba March ki tang 18 nongmaijing nimita Baskandi da leiba FA Degree College ta pangthoklagani. Forum asigi President Muhammad Farooq Chowdhury na mifama po oiduna pangthokadaba thoramda Maulana Faizur Rahman Hazari Kaisam Vidyapati singna mathang sitna athoiba atithi amasung akhanaba atithi oina saruk yagani aduga Konthoujam Manganjau Thokjam Bishwanath F Ahmad amasung Murad Ahmad Loskorna ikai khumnajaba atithi oina saruk yaragani. Assam Vidhan Sabha ki seat chamaga kuntaruk ki tangkak ahum gi oiba mikhal asigi anisuba tangkak ki mikhalda Barak Tampak ki seat 15 yauna rajya asigi apunba seat 38 gi damak haujik phawbada mirep 463 na lamba tawnabagi wafam leiri tangkak asigi mirep che handokpagi aroiba numit ngasini tangkak asida lagliba April ki tang amada mikhal pangthoklagani. Manipurda BJP na luchingba lengak asina lengak lakpagi chahi mari mapung pharakpagi thorongga mari lenana Jiribam gi mayolda Manipur Food Industries Corporation Limited ki Vice Chairman K Sarat Kumar Singha loinana Jiribam gi auto driver singi member sing yauna social service pangthokre thorongga mari lenana K Sarat Kumar na Manipurda hojik paliba Chief Minister N Biren Singh luching makhada Manipur gi tongan ba chawkhat thorang kaya gi matangda wafam kayamaram phongdoki. 4 years of citizen-centric governance haina mingtholaga pangthokpa Honorable Chief Minister na sarkar asi pairakpadagi lenga asigi luchingba moina pairakpadagi sahi meri asida pangthokkiba thabak thoramsing maru oibna khoigi Jiribam gi oina leiriba district asigi asida paikhatpigiba thabak thoramsing aduga masi saruk yajabo oina asi Tourist Association ki driver sing Tourist Association ki owner sing punna di pangthoiba masi Honorable Chief Minister na Jiribam gi damakta paket pilakpa aduga loinana Manipur ki praja sing gi damakta pangthokpa thab thorom punamakta picture of Jiribam district ki praja sing na saruk yajari haibado madu phongdong nabi damakta madu mai damakta solidarity du nabi damakta asi thorom asi angan badagi hauraga social service tawraga hoji loisilakpa matam asida media ki chilnaw singa interaction khara townabagi tanja si lojabani ekhoina Jiribam gi damakta natabada ngasi Imphal Jiribam road aina khangnariba asiga miyamna chawba national highway sida matam kaya gi mamangdagi pangi ba sarkar singna tawbiramdaba hojikti maku thong aduga Barak thongda sagalliba RCC bridge athuba matam gi manungda loiraga ekhoi miyamda lebak miyamna sinabagi from soidana athuba matam pangtholagani sigumba yamna achouba achievement sing adugi manungda ekhoi maru oina Jiribam gi oina ekhoina highlight tawbada khara hena tawhanjaningba area khara koi lerami madudi Honorable Chief Minister na Manipur da ihana helicopter service lain masi Imphal Jiribam Imphal laiba sector sida ihana na introduce tawbaga loina helicopter service Manipur gi oina ihana na leibani masimak ekhoi Jiribam praja singna Honorable Chief Minister amadi leiriba government asigi council ministerial minister sing Honorable MLA sing aduga party ki BJP ki president akoi punamakna akoi matam chupada kaubung amjaroi da wadugumba thodo amani
ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜ ꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯪꯅ ꯂꯥꯛꯆꯕ ꯃꯪ ꯑꯗꯣ ꯃꯗꯨꯃꯛ ꯐꯥꯎꯅꯍꯟꯕꯤꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯀꯩꯊꯦꯜ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯟꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃꯃꯝꯗ ꯏꯃꯥ ꯀꯩꯊꯦꯜ ꯑꯃꯃꯝꯗꯤ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯗ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗꯁꯨ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯦ ꯇꯦꯜꯂꯕ ꯆꯍꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔ ꯄꯥꯏꯕ ꯆꯍꯤ ꯑꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯕꯤꯔꯒ ꯁꯪꯒꯥꯕꯤꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯅꯔꯝꯕꯅꯤ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ NTA ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯦꯟꯇ꯭ꯔꯦꯟꯁ ꯇꯦꯁꯠ ꯅꯤꯠ ꯄꯔꯤꯈꯥ ꯑꯃꯨꯛꯈꯛꯇꯃꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯟꯇ꯭ꯔꯤ ꯔꯃꯦꯁ ꯄꯣꯈ꯭ꯔꯤꯌꯥꯜ ꯅꯤꯁꯥꯡꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯂꯣꯛ ꯁꯚꯥꯗ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 1ꯗ ꯑꯣꯐꯂꯥꯏꯟꯒꯤ ꯃꯨꯠꯇ ꯑꯣꯏꯅ ꯏꯪꯂꯤꯁ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯚꯥꯔꯠꯀꯤ ꯂꯣꯟ 13ꯗ ꯄꯔꯤꯈꯥ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯄꯔꯤꯈꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ NTAꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ nta.nic.in ꯗ ꯌꯦꯡꯅꯅꯕ ꯍꯥꯏꯔꯤ MBBS BDS BMS BSMS BUMS ꯑꯃꯁꯨꯡ BHMS कोर्सिंग चथनबगीदमक लौब परीक्षासी ममांगी चहीदा कैंडिडेट लाख 15 सरुक याखी आसाम दंगरांग कोविड लाइचदसिना लाइकनरब मियोय कुनमाथोय फदुना हॉस्पिटल थादोखरे नाब फकीब मिगी मसिंग पुन्ना लाख 2,15,993 सुरे फरकपगी चांग चादा 39.73 ओइरी आसाम द नौना मियोय कुनिथोगी मसादा कोविड पॉजिटिव ओइखे हाइना ngarang आसाम गी हक्सेल लोइसंगी COVID-19 मीडिया बुलेटिन द फोंदोरखे राज्य सिदा लाइचदसिना पॉजिटिव ओइबगी अपुनबा मसिंग लाख 2,13,958 सुख्रे लायंग चथदुना लेरिबा एक्टिव केस की मसिंगना 263 नि अपुनबा सिखिबगी मसिंगना 1,138 ने कोविड लाइचदसिना ngarang आसाम द मियोय अमत सिखिबगी पाउ लेते मणिपुर द हौकिबा पुंग 13 द नौना मियोय अनि COVID-19 पॉजिटिव ओइबा थेंगनाख्रे अपुनबा पॉजिटिव ओइखिबगी मसिंगना 19,435 ने लाइचदसिना लायंगदुना लेरबा मियोय अनि फदुना हॉस्पिटल थादोखरे फदुना युमदा हनख्रबगी मसिंग पुन्ना 19,993 ने फरकबगी चांग चादा 39.3 ओइरी लायंग चथदुना लेरिबा एक्टिव केस की मसिंगना 13 नि सिखिबगी मसिंगना 439 ने मणिपुर दंगरांग सुलाइचत असिना पॉजिटिव ओइबा मियोय अमत सिखिबगी पाउ लेते अरोइबदा मरोइबा पाउ अमुखन्ना खा कृष्णपुर द थोखिबा मै चाकपगी थौदोक्ता थाउगी टैंकर अमा मैना तुमना चाखरे नाहरोल राइटर्स फोरम बासकांदी की 13 सुबह चही की मिफमलेन मार्च की तांग 19 दा पांगथोकलगनी मणिपुर द बीजेपी न चही मरी लेंगाक रखपगी थौरंग मरी लेनना जिरीबाम द सोशल सर्विस पांगथोखरे चलिब चही सिगी ओइना नीट परीक्षा अमुकक्तमक लौरगनी हाइना केंद्र की मही मसिंगी मंत्रीना फोंदोखरे अमसुंग कोविड लाइचदसिना हौकिबा पुंग 13 दा आसाम अमसुंग मणिपुर द सिखिबगी पाउ लेते लखीपुर ऑनलाइन यूट्यूब चैनल की खोमजिनबा पाउ संदोकजबा ngasi gi oinadi matang asida loijare।